Mamutuda Pudumapu Tagachari, Nasi Ayanova, content number Puraga Luxury. I know Nasi Chachaga to Mapum say Yaibirel children home and Amale, Maduda Chalaga, angang Singa, Pulaga, Chak exam, Mapum to the Thongla Saga, the Nelo in a presentation Katogi and a Kale, video Semaru and Agi now Malay, Macola the game, Maggie Badi Tower, Sigale, Marilla and Nasaka, Meadow, Mayam, Loy Povdang in view. Inga changaga ko akoy angang sing unagani aduga ngasi akoy tak thongani loina angang sing duga unaraga ko wari watai su mayam sanaga ba haitare ado mayam sangmina je Yaibirel children home yore mayam makatana manum dong ying minase Rest thongam lamkoi konang khongdagi ni aduga mafam sida executive member oina Yaibirel children home lejabani Yaibirel children home se maram dai kitang thamjage Yaibirel children home se so singamaga samapan maripugo hundoida koi establish tawkibani aduga masi koi restart tawbana 1985 ta restart tawbani ahan daga ekoi Yaibirel habisi karino haibo ekoi yaibi thawai singi lenafam yaibi thawai singna leifam habani ana ekoi gi maruba pandam di tola taraba adigi thawai panba jiba kaya bu mafam zeida yokhatuna hinganba lehenba habisina ekoi gi maruba pandam ni ahan bada ekoi se ahan ba koi toromi ji school amakak ekoi masida manage tawuna toromi school ji free of cost ta laita laira fi thi ngamdaba guidelines fi leibu ngamdaba angang jing laikai jing adigi thangna ba khunjing de leibu jing ji ekoi lemna larik tamhanba aduguma program amakak ekoi toromi tawus da sinja langjari ba ekoi gi resource leitaba खाइना रगा सुम तौबना मरम ओइदना अखोइ जी पुबो ngमक्तदना सही अहुंगुमा तौरगा अखोइ स्कूल जी पुबो ngमद्रे अन मसी कमाइ तौजिगेना खनरगा कोइ स्कूल जी लोइसनग्रे आइदि अखोइ मसी स्कूल जी पुबो ngमरोयने कोइ स्कूल दु तोखरे तोगा अल्दि अखोइ करिमु तौजिगेना खनरगा अदुदि कना लेजद्रबा अंगांग सिं खरा अखोइ मफम जिदा योखछि मखोइबु मपुंग फाबा मी अमा समाज द मिरक तिबै रंगनबा अखोइ सेम जी हाइबा खनरगा मसी वाखलोन जिदगी अमु angang sing siga अखोइ मफम जि लेमिनरपनि हारिबा थबक थोरम जि पाइनक तौबु मतमदा अखोइ अहानबदि यामना वारमे अखोइ जे वाबाइबु angang नि सरा हिंगे तौबु यावनाले अखोइ तौबु स्टेज दा पंकुइ कुइङै 1917 sorry 2017 da amakak tawgi mojadi akhoi je asayam chaw masi tung phangpasina akhoi ground ji develop toro je angang ji boiler yok tungna yok pa yadabani da masi moi sanafam pi ji angang masamu farana ba adi lai su tambada khudung chana na ba ina akhoi library ama thamji aina akhoi khanadana rotary amkhak tore लाइबक थी बाहायगद्रा कइनो अखोइ लॉटरी जी टिकेट से योन मंगम दबदगी लॉटरी जी अखोइ सुकदगी लुपा लिसिंग यांखै खक तोंगी अना हारिबा अतोंग बजिना अखोइ ग्राउंड जे आना नुंचाक याम तारम बने नुंचाक तारम बजे अखोइ कोथोखरे
ꯀꯣꯊꯣꯛꯑꯒ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯁꯤ ꯂꯩꯕꯥꯛ ꯍꯥꯞꯄꯁꯤꯔꯥ ꯍꯥꯏꯅ ꯈꯟꯅ ꯀꯥꯟꯗ ꯑꯗꯨꯗꯤ ꯈꯔ ꯂꯦꯕꯦꯂꯤꯡꯁꯤꯗꯤ ꯈꯔ ꯇꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯗ ꯈꯔ ꯀꯣꯊꯣꯛꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯅ ꯈꯣꯠꯅꯔꯒ ꯇꯧꯔꯒ ꯀꯣꯊꯣꯛꯈ꯭ꯔꯦ ꯀꯣꯊꯣꯛꯄꯗꯒꯤꯅ ꯉꯁꯥꯏ ꯍꯥꯟꯅ ꯇꯧꯔꯛꯄꯗꯒꯤꯅ ꯑꯁꯤ ꯀꯣꯊꯣꯛꯄꯗꯒꯤ ꯔꯥꯎꯟ ꯑꯕꯥꯎꯠ ꯂꯥꯛ 1.5 ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯁꯤ ꯑꯥꯔꯠ ꯐꯤꯜꯂꯤꯡ ꯇꯧꯔꯒ ꯑꯩꯈꯣই ꯂꯩꯉꯣꯏꯒ ꯍꯥꯞꯄꯒ ꯁꯦꯝꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯂꯩꯔꯤ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯅꯤꯡꯊꯝꯊꯥꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯤ ꯑꯩꯈꯣꯏ ꯇꯧꯔꯒꯦꯅꯁꯨ ꯈꯜꯂꯦ ꯃꯗꯨꯃ ꯑꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤ ꯍꯦꯛ 1983 ꯑꯩꯈꯣꯏ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤ ꯀꯩꯗꯧꯏ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯁꯤ ꯁꯔꯀꯥꯔꯒꯤ ꯑꯦꯗꯁꯤ ꯑꯝꯇ ꯐꯪꯗꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯟꯅꯕꯗꯤ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯈꯔꯗꯤ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯃꯌꯥꯝꯁꯤ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯣꯟꯕꯁꯤꯅ ꯀꯩꯗꯧꯒꯤꯕ ꯑꯩꯈꯣꯏꯁꯤ ꯑꯦꯗꯁꯤ ꯐꯪꯕ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤ ꯑꯗ ꯁꯔꯀꯥꯔꯅ ꯑꯆꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯩꯇꯕ ꯑꯐꯕ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯅꯍꯥꯟꯅ ꯑꯦꯗꯁꯤ ꯐꯪꯉꯝꯃꯒꯅꯤꯅ ꯑꯩꯈꯣꯏ ꯈꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯈꯜꯂꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯍꯣꯝ ꯃꯌꯥꯝꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯌꯥꯝꯅ ꯃꯣꯗꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯍꯣꯝ ꯑꯃ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝꯒꯠꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯗꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯄꯥꯏꯈꯠꯅꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯟꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏ ꯍꯣꯝꯁꯤꯗꯤ ꯀꯩꯗꯧꯒꯦꯕꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯍꯤꯡꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯆꯦꯡ ꯈꯔ ꯄꯤꯕꯤꯔꯛꯄ ꯍꯋꯥꯏ ꯄꯤꯕꯤꯔꯛꯄ ꯑꯉꯥꯡꯁꯤꯡ ꯐꯤꯔꯣꯜ ꯂꯩꯕꯤꯔꯛꯄ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯋꯥꯔꯝꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯕꯔꯗꯟꯁꯤ ꯂꯣꯏ ꯄꯨꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯨꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯕꯁꯤ ꯍꯥꯟꯅ ꯋꯥꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯁꯨꯡꯋꯥ ꯋꯥꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯆꯥꯅꯅꯕ ꯑꯗꯒꯤ ꯁꯦꯠꯅꯅꯕ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯋꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯕꯨ ꯗꯤꯕꯂꯞ ꯇꯧꯅꯅꯕ ꯑꯗꯨꯈꯛꯀꯤ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯐꯦꯟꯁꯤꯡ ꯇꯧꯕ ꯑꯗꯒꯤ ꯒ꯭ꯔꯥꯎꯟ ꯗꯤꯕꯂꯞ ꯇꯧꯕ ꯑꯗꯩ ꯃꯈꯣꯏꯗ ꯑꯐꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯅꯕꯁꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯨꯝ ꯇꯦꯟꯁꯤꯟꯖꯩ ꯆꯞ ꯃꯥꯟꯅꯅ ꯄꯣꯛꯂꯛꯄ ꯉꯥꯛꯇꯅꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯀꯣ ꯂꯝꯕꯤꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯕ ꯉꯥꯛꯇꯅꯦꯕꯀꯣ ꯀꯅꯥ ꯂꯩꯖꯗꯕ ꯀꯩꯅꯣꯁꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯇꯧꯔꯒꯗꯤ ꯁꯨꯝ ꯃꯐꯝꯁꯤꯗ ꯃꯣꯏꯗ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯩꯅ ꯌꯥꯝ ꯍꯦꯟꯅ ꯏꯅꯥ ꯂꯩꯉꯥꯛ ꯊꯤꯕꯗꯅ ꯉꯝꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕ ꯁꯨꯝ ꯑꯩꯅ ꯂꯩꯖꯕ ꯈꯔꯁꯤꯅ ꯃꯣꯏꯗ ꯈꯪꯕꯁꯨ ꯀꯥꯟꯅꯔꯒꯗꯤ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯨꯕꯒꯤ ꯑꯩꯁꯦ ꯁꯨꯝ ꯋꯥꯈꯜꯁꯦ ꯈꯜꯂ ꯂꯩ ꯑꯗꯨ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯇꯧꯐꯝ ꯃꯐꯝꯗꯤ ꯈꯪꯗꯕ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯗ ꯑꯩ ꯏꯌꯥꯝꯕ ꯁꯥꯟꯅꯖꯦ ꯁꯨꯝ ꯑꯩꯅ ꯃꯥꯅ ꯁꯤꯒꯨꯝꯕꯒꯤ ꯁꯨꯝ ꯇꯧꯔꯦ ꯁꯨꯝ
ꯀꯩꯅꯣꯁꯤꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩ ꯑꯗꯨꯗ ꯇꯧꯔꯗꯤ ꯍꯥꯏꯕꯁꯤꯗ ꯏꯌꯥꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯇꯧꯔꯒ ꯄꯥꯡꯊꯣꯛꯆꯩ ꯈꯤꯇꯪ ꯍꯥꯏꯔꯒ Seri puno ko ai video hau de le fau yang bi dam ta ado mayam Yaibirel children home hanasu khangbiram yawam basu yai ado mayam khangbi da bo ora gati ko ai description da magi mafam sigi link loina na kaino contact number ma hapseram ge ado da dum mayam donation to bi ning ba le ga su dum changbiyo ado ai hadak marak si lockdown manung sida ai YouTube te kitang active oi dabane ado hujik ai active oi rani subscribe to video oi gadi subscribe to bio loina na adum chatlaning ba mafam sing leiraga ju ko adum explore to honing mafam leiraga ju ai comment da dum pibiramo adu mayam amuka su na loi fawi yang bibida mukta hagat sari